Tamenglong district saktariba Amur Falcon Sadanba Thingnaba district administration na Khul kun mapan gi air gun sing deposit Tounaba Khanghankhre Chahigi oina Tamenglong district saktariba Amur Falcon sing Sadanba Thingnaba district aduda leriba tribal Khul kun mapan gi air gun sing village council gi custody da deposit Tounaba Khanghankhre Tamenglong district administration na thokibo order amada hairiba village council sing na district aduda saktariba Amur Falcon usiak sing hankidriba phawba natraga November 13 phawba Khulgi air gun sing adu makoigi custody da deposit Tounaba Khanghankhre district administration gi maikai dagi hairiba na district adu da saktariba Amur Falcon yauna lamlaki oiba sa usek sing Sadanba hatpa sing Wildlife Protection Act 1971 gi section 50 amasung 51 gi makhada dandi phangningai oi migratory bird asi mahausana Tamenglong district yauna northeast ke saruk ayambada October gi ani suba chayol dagi chakta baga loinana November thaloi silakpada hanke hairiba matam asi Amur Falcon gi life cycle gi oina yamna maru oiba matam ne maram aduna district administration gi maikai dagi hairiba matam asi gi manungda district adu da leriba makoi gi mari leinaba village authority da deposit tawgadaba ne Amur Falcon asi sahi khudingi ningthamtha gi matamda Africa tamna paidringai gi mangoina na makoi gi breeding ground oiriba China amasung Russia dagi October gi ani suba chayol dagi Tamenglong district yauna northeast ke state singda chakta ba lakpa ne Amur Falcon asi Tamenglong dagi hankraba matung kilometer lising kontra hena sana paiduna Africa da amuk hankhigadawa ne chahi kharagi mamangda de Amur Falcon asi Tamenglong yauna Assam amasung Nagaland gi mafam kharada khunja singna makoi gi machinjak oina sadanduna paksana hatpagi thawong asi satharamba ne adubu district administration amade forest department ki maikai dagi migratory bird asi hatanaba awareness program kaya paikhatpaga loinana wildlife protection act asi enforce tawduna lakhibane masigi sarukama oina Tamenglong district magistrate na khudaktagi hauna Amur Falcon Sadanba phaba hatpa amasung yonba thingkhre migratory bird asibu Sadanba amasung hatpa thingliba Tamenglong district ki khulsing adude Chiulian Khangsuliuan Duigailong Tamenglong Khunjau Tamenglong town Bamgaijang Taijijang Jailajang Ajuram Thiulon Bangsefai Akhui Sarungpang Tavanglong Kaikau Sempang Duiluwan Matum Puching Falong Sonrang Dailong Lenglong Konpung Dikiuram Katang Naday Maruang Pang amasung Namtiram ni haire nupi macha kidnap tawruba miyoi ama jail yaukhre Imphal East district ki mafam amadagi piklibe nupi macha ama bu kidnap tawduna pukhre haibagi maralda thanga moirang themdagi tongbram nauba Elias Alex sahi kun apokpa tongbram birenbu special judge pokso Imphal East na judicial custody remand pibadagi accused asi ngahan jail yaukhre thokdok asigi matangda victim asigi apokpa mapa na Imphal East ki women police station na complaint ama langkhat kheng complaint aduga mari lainana police na accused asida natana victim asiga konana Assam gi Silchar district ta leiba hozai dagi punna phaduna purakhibane police na lokhalakpa investigation ga mari lainana accused asibu judicial custody remand prayer gi damak ngahan special judge pokso Imphal East puthorokhe police na nirakpa remand adu tarba matung special judge pokso Imphal East na accused asi judicial custody remand pide haiduna open court lauthokhe remand adudagi accused asi ngahal jail yaukhibani haire huran khiba gare sasinaba mawongda re-register tawrambada chenaba miyoi mari ge manungda ani jail yaukhre mamang thakta huran khiba gari singbu district transport officer DTO singgi minglana sisinaduna nauna gari ge register tawrambada chenaba miyoi mari ge manungda police na FIR asida paliba non-bailable office dagi police station da police na bail bonda miyoi ama mamangda thadokraba court na su ngarang miyoi ama de bail pikre atopa miyoi ani na court na judicial custody remand pibadagi accused ani jail yaukhre court na jail thajinkraba miyoi adu de yaripok changamdabe mathak laikai dagi MD Abdul Barik chaini fugani thoi apokpa laikhidraba MD Avas Ali amasung Yurembam awang laikai dagi Laisram Boy chahi kuntragani panapokpa L Khogen ne accused MD Abdul Barik ta police department ki makhada lariba anti vehicle theft cell AVTC ge timmamana tha asigi taraga humdoi da fakhibadagi numit adumakta da CJM Imphal West na accused asibu judicial custody remand pikhe aduge accused Laisram Boy na special judge PCA Imphal West na
ngarang judicial custody remand pibadagi case asigi apunba accused ani jail yaukhibane. Prevention of Corruption Act makade anti-vehicle theft cell na accused Abdul Barikpu makata ba wahong pahong chathakhe police ki wahong pahong adudagi tha asigi kulumdoida ngarang jail yaukraba accused boy Khurai Soibam Laikai ge ngangom bangkem chahi kuntra kani panapokpa NG khomdon amadi akoizam singkhai ngan ba kauba miyoi ahum amagasu police na makata na phadunu wahong pahong chatharakhe police ki wahong pahong aduga mari leinana hairiba miyoi sing asidage DTO Senapati Kangpokpi Khul na issue tawbani haiba gari ge RC book kulumdoi amadi atopa gari ahumga konana police na fagathe adubu police na chatharakpa investigation aduga mari leinana singkhai ngan badi thogdok asige matangda karigumba matada chenade haibagi damak police station aduda PR bond thianduna bail da thadokhibane aduge accused anibuna duty magistrate Imphal West na ngarang phawbu police custody da thamlakhibane makha tarakpoina police na accused boy amadi bangkembo judicial custody remand prayer gi damak special judge PC Act Imphal West da ngarang puthorokhe police na nirakpa remand adu accused singi council na objection file langkhalakhe file aduga mari lainana accused boy gi council na accused asi COVID-19 positive oide haibada natana che sang sing phauba court langkhatke aduga accused bangkim gi council na court thamlakhiba wafam de accused asi police na faribasi FIR asigi damak matik saba evidence sing amata phangba ngamde aduga bangkim asi heart ke serious oiba laina chahi ahum gi mamangdagi leiduna layeng sathari bani hai khe nakal animaki submission sing court na taraba matung lupali sing yangkhai gi PR bond masiga manaba security amount ta accused bangkim court na bail pire laukthokhe aduga boibu na mathang thagi taraga ni thoi phawba court na numit taraga manga ne judicial custody Thamnaba Khanghankhre accused asi covid positive oire haibagi damak mahaki akhanaba tonganba kada Thamnaba court na Khanghankhre loinana case asigi damak police na investigation chatharakpa matamda accused singna makhata na cooperation pigidabani haina laukthokhe laibak phabi ningol khanbagi thoram pangthokkhre thogdam ningol ive thoina laibak phabi ningol takhre youth social club Kam Information Center Ayangpali Road Khurai na sinduna ningol chako baga mari lainana pangthokpa laibak phabi ningol khanbagi thoram ngahan club asigi sanglen da pangthokkhre thogdam ningol larik yengbam laikai da ongkhibi ibe thoina chahi asigi laibak phabi ningol takhre loinana consolation prize oina ningol mangasu khanduna ningol khudol tamkhe amaromda nambol kendra gi manungchada leiba laimapokpa makha laikai da leiba Young Social Welfare Center YSWC club na sinduna laibak phavi ningol khanbagi thoram pangthokhe thoram adu da laibak phavi ningol taretta khudol tamkhe aroibada tabiriba pumnamak pu thagatjare